and the country of India, science and single religion, basic materially. Second, the second of the ꯏꯁꯤꯡ ꯂꯨꯝꯅꯤ ꯂꯨꯝꯃꯤ ꯀꯥꯏ ꯈꯪꯕ ꯖꯥꯠꯅꯗꯤ ꯑꯍꯥꯟꯕ ꯃꯩꯍꯧꯔꯣꯝ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯕꯨ ꯑꯉꯛꯄ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯈꯨꯠꯁꯦꯝꯁꯤꯗ ꯏꯃꯥꯒꯤ ꯈꯣꯡꯅꯥꯡꯁꯤꯗ ꯂꯣꯏꯅꯃꯛ ꯌꯥꯎꯔꯝꯃꯒ ꯃꯗꯨꯕꯨ ꯄꯤꯊꯛꯑꯒ ꯑꯩꯈꯣꯏꯁꯦ ꯉꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤ ꯌꯧꯔꯛꯏꯅꯦꯕꯀꯣ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯦꯆꯔꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯁꯤꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯃꯤꯟꯅꯔꯤꯁꯦ ꯅꯤꯡꯁꯤꯡꯕꯅꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯈꯪꯗꯅ ꯂꯩꯔꯕ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯈꯣꯡꯅꯥꯡ ꯄꯤꯊꯛꯄ ꯌꯥꯗꯕ ꯑꯗꯒꯤ ꯃꯃꯥ ꯂꯩꯒꯗꯕꯕꯨ ꯍꯥꯏꯔꯁꯨ ꯑꯃꯕꯨ ꯍꯥꯏꯔꯁꯨ ꯀꯟꯗꯤꯁꯟ ꯈꯔꯗ ꯑꯉꯥꯡꯁꯤ ꯌꯣꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯐꯤꯠꯅ ꯇꯧꯕ ꯃꯇꯝꯗ ꯑꯉꯛꯄ ꯄ꯭ꯔꯤꯀꯣꯁꯟ ꯑꯃ ꯆꯪꯉꯦꯕ ꯐꯨꯠꯇꯣꯛꯀꯅꯤ ꯆꯥꯝꯊꯣꯛꯀꯅꯤ ꯇꯤꯠꯀꯅꯤ ꯑꯗꯒꯤ ꯃꯥꯁꯤꯕꯨ ꯀꯔꯝꯕꯅ ꯆꯥꯟꯅꯗꯣꯏꯅꯣ ꯑꯉꯛꯄ ꯍ꯭ꯌꯨꯃꯦꯟ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯊꯦꯡꯅꯕ ꯉꯝꯗꯕ ꯑꯉꯛꯄ ꯂꯥꯟ ꯑꯃꯅꯦꯕꯀꯣ ꯑꯗꯨ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯊꯦꯡꯅꯍꯟꯗꯅ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯅ ꯏꯃꯥꯗ ꯑꯩꯈꯣꯏꯒꯤ ꯊꯥ 6 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗꯗꯤ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯐꯤꯠ ꯗꯔꯀꯥꯔ ꯂꯩꯇꯅ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜꯂꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯗꯅ ꯑꯗꯒꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯛꯁꯄꯣꯖꯔ ꯑꯃꯠꯇ ꯌꯥꯎꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯏꯃꯥꯒꯤ ꯈꯣꯝꯂꯥꯡ ꯄꯤꯊꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯣꯗꯔꯟ ꯋꯥꯔꯜꯁꯤꯗ ꯃꯃꯥ ꯈꯨꯗꯤꯡꯃꯛꯅ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯕꯤꯔꯨꯔꯕ ꯑꯗꯨꯒꯤ ꯄꯥꯟꯗꯝꯗꯨꯗꯅꯦꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯜ ꯕ꯭ꯔꯦꯁ ꯐꯤꯗꯤꯡ ꯑꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯔꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯃꯅꯤ ꯑꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ 100 ꯌꯧꯗ꯭ꯔꯤ 100 ꯄꯤꯊꯛꯅꯕꯒꯤ ꯄꯥꯟꯗꯝꯗꯅꯤ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕꯅ ꯍꯥꯏꯔꯤꯁꯦ ꯑꯗꯣ ꯉꯁꯤ ꯀꯥꯁꯤꯗ ꯇꯤꯟꯕꯤꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅꯁꯨ ꯑꯩꯒꯤ ꯏꯃꯨꯡꯗ ꯏꯆꯥꯗ ꯏꯁꯨꯗ ꯁꯤꯒꯤ ꯄꯥꯎꯖꯦꯜꯁꯦ ꯄꯤꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥꯒꯤ ꯈꯣꯡꯂꯥꯡꯁꯦ ꯊꯥ 6 ꯐꯥꯎꯕꯗꯤ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯑꯗꯣ ꯑꯉꯥꯡꯁꯤ ꯀꯌꯥꯝ ꯇꯣꯏꯅ ꯄꯤꯊꯛꯀꯗꯒꯦꯁꯦ ꯑꯉꯥꯡꯁꯤꯅ ꯀꯞꯄꯛꯀꯅꯦꯕ ꯃꯥꯒꯤ ꯈꯣꯡꯂꯥꯡꯁꯤ ꯄꯥꯝꯃꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤ ꯗꯥꯛꯇꯔꯁꯨ ꯐꯝꯕꯤꯔꯤꯀꯣ ꯑꯉꯥꯡꯁꯤꯅ ꯗꯤꯃꯥꯟ ꯇꯧꯔꯛꯀꯅꯦꯕ ꯑꯗꯨꯒ ꯃꯕꯨꯛꯁꯤ ꯊꯜꯂꯀꯥꯟꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯇꯨꯝꯈꯤꯅꯦꯕ ꯑꯗꯒꯤ ꯃꯥ ꯂꯥꯝꯃꯀꯥꯟꯗ ꯑꯃꯨꯛ ꯀꯞꯄꯛꯀꯅꯤ ꯃꯃꯥꯅ ꯑꯃꯨꯛ ꯈꯣꯡꯂꯥꯡꯉꯦꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯌꯥꯝ ꯇꯣꯏꯅ ꯄꯤꯊꯛꯀꯗꯣꯏꯅꯣ ꯀꯌꯥꯝ ꯌꯥꯝ ꯄꯤꯊꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯂꯣꯏꯅꯃꯛ ꯅꯦꯆꯔꯁꯤꯅ ꯄꯤꯕꯤꯔꯝꯃꯦ ꯍꯥꯏꯕꯅꯤꯅꯀꯣ ꯑꯗꯨꯅ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯅꯧꯔꯤꯉꯩ ꯀꯦꯔꯤꯌꯔ MBBS ꯇꯧꯔꯛꯄ ꯄꯥꯁ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯐꯤꯠꯁꯦ ꯌꯥꯝ ꯆꯠꯅꯔꯝꯃꯦꯕ ꯐꯪꯗꯅ ꯃꯗꯩꯗ ꯃꯗꯨꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯗꯅ ꯈꯣꯠꯇꯅ ꯏꯚꯟ ꯗꯤꯁꯀꯁꯟ ꯋꯥꯔꯛꯁꯣꯞ ꯀꯟꯐꯔꯦꯟꯁ ꯐꯥꯎꯗ ꯇꯧꯔ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯟꯁꯔ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯃꯇꯝ ꯑꯃ ꯑꯗꯩ ꯀꯣꯟꯅꯗꯤ ꯃꯨꯚꯃꯦꯟ ꯑꯃ ꯂꯥꯛꯑꯒ ꯃꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡꯒꯤ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯐꯤꯠꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯕ ꯑꯃꯠꯇ ꯑꯦꯗꯚꯔꯇꯥꯏꯁꯃꯦꯟꯗꯁꯨ ꯅꯣꯏ ꯎꯕꯤꯔꯝꯃꯔꯣꯏꯀꯣ ꯑꯗꯨꯅ ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯅ ꯂꯧꯈꯠꯈꯤꯕ ꯀꯩꯅꯣꯅꯤ ꯏꯟꯇꯔꯚꯦꯟꯁꯟꯅꯤ ꯑꯗꯨꯅ ꯏꯃꯥꯒꯤ ꯈꯣꯡꯂꯥꯡ ꯀꯩꯅꯣꯁꯦ ꯉꯝꯃꯣꯏ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯊꯥ 6 ꯐꯥꯎꯕꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯆꯤꯟꯖꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗ ꯏꯃꯥꯒꯤ ꯈꯣꯡꯂꯥꯡ ꯊꯛꯑꯒ ꯃꯄꯨꯡ ꯐꯥꯔꯛꯈꯤꯕꯀꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯥꯏꯒꯤ ꯂꯩꯅꯥ ꯇꯤꯟꯅꯥꯁꯨ ꯑꯃꯨꯛ ꯆꯪꯍꯟꯗꯕ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯏꯝꯃꯨꯅꯤꯇꯤꯗ ꯈꯔ ꯄꯟꯖꯔꯕꯗ ꯑꯩꯈꯣꯏꯒꯤ IgA ꯑꯅꯀꯣ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯀꯧꯏ ꯗꯥꯏꯔꯤꯌꯥꯁꯦ ꯊꯣꯛꯂꯣꯏꯗꯣꯏꯅꯤ ꯁꯤꯅ ꯏꯃꯥꯒꯤ ꯈꯣꯡꯂꯥꯡꯁꯤꯗ ꯌꯥꯎꯔꯛꯄꯁꯤꯅ ꯑꯩꯒꯤ ꯊꯤꯔꯤꯟꯁꯤ ꯀꯨꯞꯁꯜꯂꯒ ꯃꯤꯀꯨꯁ ꯃꯦꯝꯕ꯭ꯔꯦꯟꯁꯤꯅ ꯃꯍꯤꯛꯁꯤ ꯆꯪꯍꯜꯂꯣꯏꯗꯣꯏꯅꯤ ꯑꯗꯒꯤ ꯂꯦꯛꯇꯣꯐꯦꯔꯤꯟ ꯑꯅ ꯑꯃꯁꯨ ꯂꯥꯛꯏꯀꯣ ꯃꯥꯅꯁꯨ ꯉꯁꯥꯏꯒꯤ ꯊꯦꯡꯅꯕ ꯃꯌꯥꯝꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯃꯦꯜ ꯑꯣꯂꯤꯒꯣꯁꯥꯀ꯭ꯔꯥꯏꯠꯁ ꯑꯅ ꯀꯩꯅꯣ ꯑꯃꯁꯨ ꯀꯦꯃꯤꯀꯦꯜ ꯑꯃꯁꯨ ꯌꯥꯎꯏ ꯃꯥꯅꯁꯨ ꯃꯍꯤꯛꯁꯦ ꯇꯥꯞ ꯐꯥꯖꯤꯜꯂ ꯍꯥꯠꯈꯤꯗꯣꯏꯅꯤꯀꯣ ꯑꯗꯒꯤ ꯑꯗꯨꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯟ ꯀꯝꯃꯨꯅꯤꯀꯦꯕꯜ ꯗꯤꯖꯤꯖꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯡꯅ ꯁꯟꯗꯣꯔꯛꯄ ꯃꯇꯝꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯁꯨꯝ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯅꯟ ꯀꯝꯃꯨꯅꯤꯀꯦꯕꯜ ꯗꯤꯖꯤꯖꯁꯤ ꯄꯨꯊꯣꯛꯍꯜꯂꯤꯕ ꯐꯦꯛꯇꯔꯁꯦ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤ ꯐꯖꯅ ꯃꯥꯒꯤ ꯃꯃꯥꯒꯤ ꯃꯕꯨꯛꯁꯦ ꯄꯤꯊꯛꯈ꯭ꯔꯒꯗꯤ ꯅꯥꯗꯦꯕ ꯑꯗꯨꯅ ꯀꯣꯟꯅ ꯗꯥꯏꯔꯤꯌꯥꯁꯨ ꯇꯧꯗ꯭ꯔꯦ ꯏꯟꯐꯦꯛꯁꯟꯁꯨ ꯆꯪꯗ꯭ꯔꯦ ꯀꯣꯟꯅ ꯑꯍꯟ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯂꯥꯏꯅꯥ ꯄꯨꯅꯥ ꯅꯥꯔꯛꯀꯗꯕꯗꯨꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯐꯖꯅ ꯑꯩꯈꯣꯏ ꯃꯕꯨꯛ ꯄꯤꯊꯛꯑꯒ ꯌꯣꯛꯈꯤꯕ ꯑꯉꯥꯡꯁꯤꯅ ꯑꯩꯈꯣꯏ ꯂꯥꯏꯅꯥ ꯅꯥꯍꯟꯗꯦ ꯑꯗꯒꯤ ꯕ꯭ꯔꯦꯟꯒꯤ ꯗꯦꯕꯂꯞꯃꯦꯟ ꯃꯄꯨꯡ ꯌꯥꯝꯅ ꯐꯥꯏ ꯒ꯭ꯔꯣꯠ ꯌꯥꯝꯅ ꯂꯩꯍꯜꯂꯤ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯅ ꯑꯩꯅ ꯍꯧꯖꯤꯛ ꯄꯟꯖꯈꯤꯕ ꯅꯟ ꯀꯝꯃꯨꯅꯤꯀꯦꯕꯜ ꯗꯤꯖꯤꯖꯇꯨꯃ ꯑꯩꯈꯣꯏꯒꯤ ꯑꯣꯕꯦꯁꯤꯇꯤ ꯗꯥꯏꯕꯦꯇꯤꯁ ꯇꯥꯏꯞ 1 ꯂꯣꯏꯅꯃꯛ ꯐꯖꯅ ꯉꯥꯛꯊꯣꯛꯈꯤꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯅꯦꯆꯔꯦꯜꯒꯤ ꯚꯦꯛꯁꯤꯟꯁꯨ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯩꯒꯤ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯜ ꯂꯣꯏꯅꯃꯛ ꯗꯔꯀꯥꯔ ꯂꯩꯕꯁꯦ ꯏꯃꯥꯒꯤ ꯈꯣꯡꯂꯥꯡꯁꯤꯗ ꯌꯥꯎꯔꯕꯅꯤ
aduna ngasi tindiriba mi khudipakna sigi paugel si sandokpiu aduga loina macha khaktagi ra haibasu nataba ngasai pagi ai mangna ngangti iba director family welfare ese nono su pandire pagi mama gi health so anai iba pagi nawon chohon geni adagi magi physiological change le during pregnancy adu hanagi mohok sagi da hanjala ko sumana enhance the we ada hojik ki khona breast cancer ovarian cancer sumana ngakoi aduga loina pagi mama ga masa gi bonding se ya chokki hojik mama ga masa gi bonding se matamanda di issue oram de was issue ore malandi kana da pagi home iba lifestyle se matam piba ngamaktaba ama ri thabak sinagi ba lifestyle disease na mo thumjal la ko mama gi masa phalak ta bayam sin maram maraka masa gi angang gi care piba matam to dubu hai ga pot mayam se loina mak pagi mama wising sina masa gi aha ma tha paru case de ga kumlang phasana gi tha ga yoki bo ra ga ti sigi bonding se yam phasana lege ba to ngasi ngasi ne su akoi chahi tare phawudi yae hai ge bo ado suki muki phasaba keno ni ba lai to gana ngasi gi tunduri ba sabasine pa oi breastfeeding gi kana ba adagi kari gi maram ne koina sama da sama breastfeeding to godol no habasa si paujel sik puraga ngasi akoina tawjari ba amsana sigi kana ba selomuna si adoga masigi breastfeeding which si phajana mai pangna chathara sunu have a wish I conclude my speech. Thank you.